CBI na charge se thangatkre pau se pandam pau se dagi lakhotchabani haukiba chahi 2023 gi May 3 dagi Manipur da thoragliba irang asigi manung channa mamang chahi da miyam haurakpa ihaw amada Kuki jo phurupki nupi ani phi thongdana charhankiba video viral oikiba thawdo amaga mari lenaba juvenile ama yauna miyoi tarukki mathakta CBI na Guwahati gi special court cha charge se thangakre CBI gi charge sheet adugi matangda Indian Express ki report amada CBI gi charge sheet aduda Kuki jo gi nupi ani phi thonghandana miyam mamang da charhankiba thawdok thokam adumaktada state police force ki gypsy ama mafam aduda leibaga loidana police person mari amasu lei adubu karisu tawdana yengduna leikhi nupi ani aduna gypsy manungda changsinduna makhoibu mafam adudagi puthongnaba police da haijabada police ki maikaidagi gypsy gari adugi so yaudre haina khumlaki haina su charge sheet aduda palli haidi makha jatharakpada social media dagi tongan ba maroiba update sing lokhacharaga arabai tengol gi luching pural korongan bu khumanna asomna thamlagli madudi CSO sing amadi imalup sing intellectual sing apudba warep ama lobiro ireibak ifuruki damak pandam do fangnaba aikhoi honajarage mathangda Kuki gi pandam lei hojik phawba Meitei gi pandam leite asomna korongna thamlagli mathangda Surchandra judoka semboy Meitei na asomna thamlagli madudi 3rd May da jantar mantar da Meitei ga Kuki ga punna Phamdouri permission su animakta pi haina Kuki na hairi Kuki gi oinadi makhoi gi mina hena yamnaba kanna honari mathangda ningthau khongkha khunauda nupi ama khubomna nongmaina kablamle nupa ani amana phuraga hundoglamle Bisnupur hospital da treatment jathakre makhongda nongmaina kapadagi soklaba nupi adu Umar Hani at the rate of Gule Sahi Nipugamathoi wife of MD Sahiruddin Wakta ward number 8 dagini purambadagi soklaba nupa ani aduna MD Nasiruddin Sahi Nipugataru councillor son of MD Akhiruddin of Wakta ward number 2 amasung MD Abdul Karim at the rate of Abo Sahi Nipugamari councillor son of Abdul Safar of Wakta ward number 8 ni loisalakpada RK Kaiku nasu asumna thamlangli madudi board so haidoktre khwaidagi maru oiba ima kanni na tholakpa candidate singdo amta punjanasi Manipur gi damakta kaidausi khanasi Delhi da chalaga news channel da khara ngangaga karam tabi gadau nate asumbasi miyamna khangaba ngaktani maduna ima lebak ki damak honariba mayam village volunteer Meira paibi mayam gi khonjel do amatang taminaraga kaidausi khanasi botadi noigi damakta thajaraga honakhiba ngaktani maramaduna lao phaminasi tanasi kaidausi do media da lawbna yaroi leibak se aikhoina kangadobune wa yamna nganingde asumna RK Kaiku nasu thamlakrai